Haukiba July 9 United Kuki National Army UKNA gi suda leiba El Gilminthang Allies Dion Koba Kuki ama border da army na hatkre haina social media da post oina thaganaragli. NIA amadi Manipur High Court na misang mikhai naidana asumaran bisar tawduna puru khudingmakta justice fangangadabane haina Balkan pek na phongdoragli. Manipur da haukiba sahi lising ani kulhumdoi gi May 3 dagi horakiba crisis asida senaba maralaiba mioi singi mathakta National Investigation Agency NIA amadi Manipur High Court na Kanglu Puru ki khetnaba thamdana asumba wild chathaduna Kanglu Puru khudingmakta justice pigadabane haina Balkan pekna thadorpa chirol amana khangalagli. Chirol aduna makhata na hai haukiba numit kharani ki mamangda jiribamda thokiba mihan mipun amaga mari leinana Manipur High Court na NIA da detail report ama athuba matamda lankhatnaba khangan ki adubu Manipur da thokliba crisis asiga mari leinana case panduna achumba wild বিচার chathanabagi thabak mitai phuruki maiki da concerned authorities singna hena lumna lobagi thawong ama lubasina ubagum tawri ningsingba yabadi jiribamda markuki phuruki mathakta mitai phuruki mioi singna hingsagi oiba thodokaya chathakibagi record kaya leiri jiribamda matam sangna kanglu phurup singi marakta nungsisana na leirakibani adubu mitai phuruki maiki dagi haurakpa hingsagi oiba thodok wathok singna maram oiraga jiribamda manipurgi irang asti makhata na pakthok chakthok hankibani maram aduna asigumba hingsagi oiba thodok wathok singda senaba mara leiba mioi singi mathakta concerned authority ki maiki dagi chapchaba action lokhatgadabani jiribamda pikliba angang yauna Puna mioi taru hatkibadu miyamna Markuki group na chathagibane haina miyamna singnariba si yumpham yawdaba aranba amani Manipur da thokliba crisis asida senariba maralaiba mioi singi mathakta Kanglu Phurup thidana maralgi mathung ina chapchaba action lokhatuna serak piraba matamda ta Manipur da ingtapa handilakpa ngamgane haina su cherol aduna makhatari Resistance Force na kudum chelamba mandale amasung karyani da junta gi maiki dagi chathaba bhongi attack da misam taret hatkre Myanmar junta gi khwaidagi nauba Airstrike amada mandale gi awang thangba mapam amasung karyani state da Resistance Force na control toramba mapam sing aduda bhom thadaduna misam taret hatkre mapam adudagi phangba pawgi matung ina junta regime gi fighter jena karyani state ke manung chana leiba Hasong Township ki Mosi Town da ngarang numidang pung taret makhairom tabada bom thadaraki haina mafam adugi miyamna phongdoraki sahi gayadagi tin amasong tungsten mining gi mafam oiriba du Kareni Resistant Airlines na control tawduna leibani bom sing aduna lolti khungangi yum kayada panduna sahi ahum amadi nipan khakta ngai binupi masani yauna imung amagi mioi manga hatki loinana atopa ani amana bom pokhaiba loi khraba matungda sina phangkhibani hairi Mamang thagi kun manga da junta gi maiki dagi chathakiba Airstrike ta Mochi Town da mine gi thabak tawba mioi nipan hatkibani lanmi singi oiba khuthokna bada junta gi maiki da sonthana leirakpadagi Airstrike ki mateng lorakpani hairi Junta na Resistance Force singi makhuta mangkhraba territory kaya ama nahauna na lawsinabagi damal anawba member kaya ama makhoi gi maiki da yawsilagli haukiba tha tara tare ki mamangda sengkiba kanglon amagi matungina Haudik fawda anoba member lising humra rom juntana lawsin bangamle tha asigi ahumda haiba nauna lawsilamba member sing adugi taramari suba base adu training people loikre haina phongdoragi Opium smuggling tawbada senaba army constable ama yauna mioi ahum Delhi police na fare Indian army da constable oina thabak tawba mioi ama mahaka nungsinajabi nupi ama yauna puna mioi ahum malengi kaithel da crore ama rongi oigadaba opium ka konana Delhi gi Kalendi punstagi fare haina Delhi police na phongdoradi Opianga konana faraba Indian army da constable oina thabak tawba mioi adugi maming Godhu Ram sei kuntramatoi kawi hariba mioi asi haukiba thama panrom asida liperet ki khudongchaba lawduna Manipur dagi Rajasthan amasong Delhi NCR da opium smuggling tawramani hairi Delhi police na hariba mioi ahum asidagi punna opium kg tarani pan Live cartridge taruk yauna 0.32 bore yauna license pistol ama amasong opium smuggling tawbada sirinaba modify tawraba MUB amasong recover tawba ngamle opium ga konana faraba mioi ahum adugi mathakta makhataba aingi oiba investigation chethanabagi damal narcotic drug and psychotropic substance NDPS Act ki makhada special cell police station New Delhi da case ama register tawduna investigation chathaba hokre hari Joyram Ramesh na Narendra Modi bu super premier frequent flyer haina karemnakhre
All India Congress Committee AICC की General Secretary Communication Joyram Ramesh na Prime Minister Narendra Modi bu Super Premier Frequent Flyer haina karemnakhre agency ki pauna hai Prime Minister Narendra Modi na laibak manga gi khongchat loiduna India da hek halakpaga Joyram Ramesh na ngarang Prime Minister Narendra Modi bu karemnaba ka loinana sahi ani helaba Manipur gi wathok loisinaba handa Gujarat ta thong ningkhai khiba thodoki matang achumba wafam thiganaba amasung Pahalgam terror attack ki asumba wild pinaba thabak sing lakhwat kadabani haina su taksin ki Prime Minister Narendra Modi saiwala hungi manungda ahum makhata na atopa laibak singda koiba chatlaba yai haina su Joyram Ramesh phongdoki Joyram Ramesh makhata ratuna hai Prime Minister ngasi di India da leirabani na sahi ani hena Manipur miyam na khawrang ngai da leiriba asigi yenglaga Manipur da sangpham toi amadi Pahalgam terror attack ki ngasi fawba asumba wild phangdana leiriba si phangana ba thabak lakhwat kadabani loinana Prime Minister na masagi homestead ama Gujarat thongning-khai kiba thawdok adugi matang thijingadabani haiki Ningsing bayabadi Badodara thongning-khai bagi thawdokta mioi 13 siraga angang ani yauna mioi 3 na sopanangki gari kaya Mahingar Turel tasin kibani hairi Pokso eki makada sahi hompum doi suraba ahal ama sahi ani jail da laibagi mihat pikre Imphal West District ki Singdamai Thoksom Laikai da leiba masagi sahi hompum doi suba khosnam ibhol singha kauba miyo ema Protection of Children from Schedule Offense Pokso Act 2012 ki Section 12 ki makada maralai rehaina First Track Special Court Number 2 Lamphelpat Manipur na laukthokpaga loinana sahi ani jail da leinana ba mihat pikre Pokso Act ki makada sahi ani jail da leinana ba korna right ta kibaga loinana Punna lupalising nimpu fine oina thina masu khangankre laibak thiba thawdok aduda victim na thengna horiba mental trauma adugi damang hairiba fine gi senpam lising nimpu adugi manungda lising kuntra di victim da pigadabani haina su khangankre karigumba hairiba fine gi senpam chingasi matam chana pikhataba tarabadi cheirak oina makhatana thaum amaga so jail da leinamba su khangankre Manipur da thokiba ising instaung awaba taraba miyangi damag central government na crore kumapan ga sumna kungi senpam approve tawkre Nongletana subadagi awang nongpoki Assam, Manipur, Meghalaya, Mizoram, amadi Kerala amasung Uttarakhand landslide thokpadanatana ising install thoktuna awaba taraba miyangi damag central government na crore lising amaga homputaruk sumna marpugi senpam approve tawkre Manipur ge na lupa crore kunmapan ga sumna kungi senpam yauri awang nongpok yauna lebaga sigi tongan ba state ta thokiba landslide amadi ising install na awaba taraba state singi damag central government ki maikidigi Approve tawkiba puna crore lising amaga homputaruk sumna marfu adugi manungda Assam gi oina crore chahunga humdra manga sumna hompu Meghalaya gi oina crore kuntra gi sumna nimpu Mizoram gi oina crore kunithoi ga sumna marfu Kerala gi oina crore samaga yangkai humdoi sumna kun amadi Uttarakhand gi oina crore chamri ga yangkai manga sumna hompu gi senpam State Disaster Response Fund SDRF gi Central Chairgi Makada Hariba Senpam Chingasi Central Government na approve tawkibani haina Ministry of Home Affairs MIC na thadorpa sirol amana khangalagli